Chehi kharagi matungni Class 12 ki exam su loisinkri Class 10 phawba pulakpa party do reunion tawse haina numit ama lepi moina reunion tawse haiba numit do tomthen nganbagi birthday tarambana tomthen nganbana moigi yumdo oina moi pulap pulase hai moi mayam su yarai tomthen nganbagi birthday numit ni tomthen nganba dress loisin na metric exam loiba numita henthai bida propose to buduning singlai tomthen nganbana henthai be amtangai ko wari sana sibane kelere kya mayam lei airo ngai re dadi ai bekta haira jane ekta hayu sumlaidana haidu sharu kaino hairo ai gime hairo dudi thabak le hobo yumda ha hairo thabak le hode to mone kai kya na han khai lai pabuda wari dugi Miss Lady Habinina. What in Angleri? I wrote. Nangdo. Makataro Gedroba. Nangdunum Shiba. Hente bitom tingan with the young lady, welcome the Pirakti. William na. Mina Shidi, how's the Polish and Lujba? Milo in young lady. Tom Tingan Bakalamba Wakalga, Pungjai Jaikri. I came with the Auraba. Eidi, name of the young black planet. I came with the young black. Nui amadu hangmanati, aikoi amadu hangba. Nui amadu haibanati, aikoi amadu haiba. Asingmana ina hanglisi, laura baba. Phaginate ina haisi, nui amadu yengba lakpa natiba, aikoi amadu yengba lakpani. Makhada kumlashira, yare, nangonda hangadine, ohidaroi khang, isana kumlaga yengjarige. Pharabane nasana khanglido, aduwa khodong saide khadri kaiginu, apang sidi. Moi anisu makhada kumtharae. Tomthen nganba cake kaktuna mama mapa atai khara hana ili inba loire kanda moi class pulakpa singdu amuk ili William da hana cake ili William na cake to lo inchilakanu ko aina tare se chumbro hai tar nang birthday ni na ngasidi khara lem thoke to bani da ha nang na thok pataw roi Tomthen nganba William da cake ili William cake to khara charaga Tomthen nganbana cake pairi du makhutagi lauraduna Tomthen nganbagi mamaina kan amada taisila ipula ubamina nangi birthday ne khangnaba taibiba cake ni lemthoi se sigira haidar Tomthen nganba moi class ke friends singdu mathang cake ili Lucinda ga henthoi biga dangairi cake industry Lucinda da hana cake ili Lucinda ile we cake tu chai machinda su hairi Tamo machana teram da bana kansa aina tai birage adu hairaga Tomthen nganbana pairiba cake tu lauduna tai shili William na teram da bana kanduda Tomthen nganbana os noi ni shidiba ama soingon da cake te shelai nang soingon da cake te shelai nangi birthday oi beni birthday na me te cake tawradi mi hemana dum cake te shilatni nasana ya jagada ba cake te biri se harauge di ho harawe cake ngak tangai ri maisi Nui anina taidana Lucinda noktun hairi Nangi makeup ni ngasigi tamo macha ibani na taibiba Tomthen nganba henthoi bida amuk cake ili cake inba loirega cake ama amuk kaktuna thanamaga hairi aina nungsi nangna soi nushirade aina kakliba cake sa engonda inbiru nangna nushirade khangde henthoi bitumi nangai haklai Lucinda da amuk yenglai Lucinda ne inbio haina ingit tawrai henthoi bi wakhal khali insira ingum sira haina Tomthen nganba nungshiri banina cake to laukhatune inbirai Tomthen nganba so haraujai henthoi bi na cake ilakpaduda machinda so hairai cake ilation de henthoi bi nok fet tawduna hairai yare haiba asib hawba khangdaba pangshide Tomthen nganba no harau birthday tawri du loisinkhre moi mari pulap college tamine wiya mama nabi lai jagala lairak changpham da ji mama naba Victor ga lerami jit wiya gi manak tala Victor ga jit na wiya nangbu ne nanu shai se yaroda nangbu ne nanu shi dai se yaroida jit na wiya da nungsi haina hare ise 1 year muk suri
Wiyana yade. Lairasu tasinade. Wegi mamanabi laijase Victor ga khangnabani. Wegi maming sisu laijana haibadagi khanglini. Waina hayo haidabani. Laijaga Victor ga de moi anida yengduna lei. Jitna nangi number piyowe. Aigi number lauraga karim kanara. Nangonda duna tokseng lakano. Sono go chubro nangsa. Ngasi de khangda ngai riba. Ai sono chuisa. Aina nangoira madine nahana khangani sono chuise. Mana go ina hejile. Ai sono chui khangna hanglisina hena tandi nangna. Khaiba as aina wangang phongga amta khangreda. Victor laija da message thajili. Wegi number amta tharo. Iheng ngamliba. Jitki mautusa. Laija wegi number tharae. Jitne wei nungsije haibase laija su khangi. Laija number du thaba loiraga wei da hairae. Bye, yamala se thingi. Hoi. Jita mu onsin duna hairae. Sono chuba ise nangna namdana sono chuba gi level increase ta hondorene. Laija Victor da hairae. Dada chalo ki. As dada kaina yamu hai. Tabadane Rashidi ma punung dale hauraba. Chashila wathi sumngang lerane khangena. Laijaga weyaga yum chatkhrei. Nungdang wairamni mapana we kaurei. Icha tombe tabro ni nangba. We tholaktuna khamlei. Kyage baba. Chandra gate lomda makhutna thenduna hairei. Gate mayasida mi leiba maline. Babana rei singzai rise loidrine. Icha tombi namda kana no yenguchu. Gate tholaga. Hoi baba. We do haiduna gate lomda thorai. Gate to hek hangdok pada uri. Jitna gate mayada lay may the handkerchief ama thaduna family do Victor na gari da nga thaduna lay. Nang di sida kay doriba. Nangi number piru. Adugiro sida famisa. Famodo number di sung pipira. Sida famaga adum lay nina. Nang na number pidrifa. Layuna nange pambani kanana thinge. Phata bataw na gumsida. Idea phata bane khangjelo. Ash talliyo nang se. Tallu kaino Parabani do Nena. Bukpatabi. How ne paba. As get me at the Pamlagalani Haidana. Number Pidrifa. Layu. Nangtang, Waragadoktusi. Lane. Layu. I could add on the thing that a girl. Nangtang the Fudosi. And another vanate. J. Way Gimabunsi William ni Kangdi. Kanglam lady. Wait and the recita Naram the Bayai. William Dadum Hidamani. Jitna. Ibai thing na babu karim khandena. Ibai nate nangi phubi na bami khangaba leibi ho khoi changjarege. Adu hairaga wiya yomlom da changkhri gate to lonchi lamduna. Victor na muda yom jalase. Tali chalo magi number Peter fau sida phamni. Magi number do aingon de yauri ngasai lai je de la hobani. Masa de number logi khanjabani oido mandra nangodi lorage tu de. Moyani yum hankri. College tani. Mangal William ga tamthen nganba ga lady doge manang ta changlei. Mangal na mata oni yam ngalina ngaside. Mangal na college da tamlei se mamana ba amata yaude. College ahan balak panumita William ga tamthen nganba ga thengnei. Numitu da ki khangnarabani. William na mataw mangal si thengi da ngaside. Aina thingmana tene mataw no ni na nganbani mataw. Tom Ten Nganbana, a chumba malimata, Mangal Givaisi. Jumbo Malina Dina, a chumba nimata. A chumboa the Chumdo Mali had put the Kedorubano Kaluri. Kedorubano Kaluri Gitransa, Nangso Hirapasida, Kedorubano Kaluri. Kedorubano Kaluri Gitransa, Sungloy the Bashida, Kedorubano Kaluri. Muy pull up among no e. Goleshida, I am no Shijaban Pimiauri. Cananone, a cremata no Shidabasiba. Kunhaigi mata. Sak the water of Matauni, Matana no Shiriban Pido, Masakti, Hagatana Fanjaram Domale. Changam na from late Hari, Matawi gimitadi. Kanano ne Kangingida. No Magaisi, Mataone. No Mudo, Queen a hand of Sicomata. Ngalung had, Guidere, no Mudo Yorani. Hentega Lushindagasu, Moy Anigi Manaktala e. Lushindana. Mataumiam no Ibiria, Kaiwarino. William na
Matau mangang na ngawjaba nupi ama yaure hairi college sida kanano hanglamini. Lucinda na kanano ni matau manga nong mangai si matau. Nong mulai ngai nong mahairak to mali matau gi mong sidi. Nong makui drabani ngai bagan si matau. Kanano ne matau manga na nuksiba nupi do ba ai khoi ga masak khangna bra. Khangna de ai ga tang khangni. Masakam dawe phajaram daw mali. Masaki wade Mangude hena fajaba khanam ta leidre. Nongdang dani Jet Victor de ki wiyagi number lauduna message thajeli. Ai kanara aini o nanglo khangde aini khangro khangladi kanano hangkidro aini hariba me ai Jet ni kanano Jet haide aduna hena khangde wiya Jet ki maming khangde nongmata hangde Jit na maming hairake tawrusu marak thatuna ama hekta hai Victor gi mamana baduni Rasi kang du nang oire I henmandro du de hemande nangi mingni number se kanadai lobo male lai jadai na trade kanadai loni na khalo haino chumini du so kailere haibta se kimleti nang nushi kemleti so haiba nungsi so haiba hairi bani nang adum hayoro ai nungsi se Aidi offline chale. Bye bye. Oh.